Ahanbada maru oiba pau. Prime Minister Narendra Modi na scheme kaya gi matangda amadi beneficiary singa interaction tawbagi thoram Manipur da su pangthokre. Amadi National Award fanglakhraba Thobagi JEO Rambam Anil Kumar bu harau tayam na opagi thoram pangthokre. Kurumzari, Pony TV na pizaba nung tilgi Manipuri pau migyang tabiri basingbu Jennifer Sarmana taram nokjari. Hauzik pau sandok na pizari. Prime Minister Narendra Modi ki nationwide interaction with various schemes beneficiaries of the government of India ki thoramda ngasi Manipur ki luchingba kaya na mafam kaya dagi saruk yakre. Manipur ki Chief Minister N. Biren Singh Su City Convention Center da Minister Amadi MLA kaya ga loinana thoram adu saruk yaki. Thoram asiga mari lainana Manipur ki kachin koya sinba thungna fanghaliba Jal Jeevan Mission, PMSVA Nidhi, PMAY, PMMVY, PM Kishan, PM Ujwala Yojana na chingba scheme sing amadi scheme asina makhoi gi punsida purakpa awon ba singsu paudamki. Nakal amaromda ICAR Manipur Center da su thoram asiga mari lainana Minister of State for Education and External Affairs R.K. Ranjan, Patsoy A.C. MLA Kunjakeshwar, Imphal West ki Upa Adyaksha Laisram Bobby Singh, Imphal West ki Additional District Magistrate Dr. N. Johnson Maitai Amadi, ICAR ki Joint Director Dr. I. Megachandra Singh na saruk yaduna pangthoki. Prime Minister Narendra Modi na miyam ka interaction tawba adu web broadcast के खुथांगदा यंगमिनकी हवा बनने जा रहा है उन स्वर्णिम लागू की है उसका लोहा आज पूरी दुनिया आपके मार्गदर्शन में सरकार की जिन कल्याणकारी योजनाओं को पुनः मैं कुछ सूचनाएं आपसे साझा करना चाहूंगा रहेगा मेरा पुलिस की स्कैंडल राज्यों के मुख्यमंत्रियों ही नहीं प्रधानमंत्री महोदय National Award for Innovations in Educational Administration 2019 FNIEPA New Delhi na pikraba Thobagi JEO Rambam Anil Kumar bu harau tayam na okpa amadi Second Educational Excellence Award 2020 yan thopagi thoram ama ngarang District Journal Education Office Thobal na sinduna Khangabok Higher Secondary School da pangthokre. Thoram aduda JEO Thobal Arambam Anil Kumar na athoiba mitunglen AC to DC Thobal Angom Ruhini Kumar na thoram mapu aduga Khangabok Higher Secondary School gi Principal Irom Shyam ke Sona mitunglen oina saruk yaki. Award fanglakraba Arambam Anil Kumar bu memento citation sol amadi achamba khudol piduna taram na okibaga loinina thoram adugi manung channa mamang chahigi December amadagi taret fauba district asigi manung channa lairiba government aided amadi private school singi oja sing amasung mahairoi singna saruk yaduna pangthokiba tongan ba laibak ningba isai folk dance music essay writing amadi sana khotna bana chingba thoram singda athoi ahen tana bagi Second Educational Excellence Award 2020 da makuk mathang tarakraba mahairoi sing amadi Board of Secondary Education Manipur amasung Council of Higher Secondary Education Manipur na lauba exam sing da mahairoi yamna pass tawkiba school mark wangna fangba first division yamna puthokpa ngamba school sing da su pukning thogatpo oina school gi maikai dagi angamba mana sing piki. Indian National Congress ki chana kanglon gi matung inna Manipur Pradesh Congress Committee gi Returning Officer Pratap Banu Sharma na Imphal da ngarang laktuna organization gi ahan ba tangkak ki amasung ani shuba tangkak ki mikhal gi result laukthoklamde hairi mikhal gi thorang pumnamak mari leinaba DRO singna pikhat laktuna che chang pumba kupna yengsilaba matungda PRO Manipur na ayaba piramle haina MPCC ki organizational Election Monitoring Committee ki convener Kumari Tilotama loitong bamna thadorpa serol asna hairi Technopal Police na ngarang miyoy anidagi marketa crore ahum dasmik ahum taruk rom oigadaba brown sugar kg ama dasmik taruk fagat pa ngamkre. Faraba miyoy adugi maming Thangolian Hawkep chahi taramapal Chandel district manung chanba mall jam khuldagini hairi. Masiga mari lainana Technopal Police Station da case ama register tawkibaga loinana faraba miyoy ani asi Chandel gi JJB amadi CJM da putoklagani hairi. Lakliba June gi tang ama asi pre-park progressive ki 12
taranithoi suba progressive day thokle numit asiga mari lenina ningtam yawol ihoda thawaina pontha pi khraba singi mafamda party asna ikai khumnaba utlakle Pre-Park Progressive के चेयरमैन एल पालीबा एमना थादोरकवा जेरोल अमदा इंडियाना मणिपुर बुलोसन किबा चाही हुंपुतरा निथोय असिगी मनुंगदा अहान बचाही कुनिथोय दी दिल्ली की लेंगापु कनामतना सिंगना बंगामोय हाइना किहंदुना नौना इंडियन ओहन किबा कांगलेचा सिंगबु पॉलिटिकली लाइमिंग लहोंदुना असेंगबा इंडियन ओहनबा होनखी मतुंग तारकपदा स्टेटहुड फंगजरबनी हाइजरिबा चाही यांखाइमुक असिगी मनुंगदा चाही तरुक हेना पीआर लेंगाक तरारक थमखी हौजिक फावबदा चाही निफु निथोयदी अपस्पा की अकितु जुंगबना मियामगी लेंगाकु नमहलगा थमलिबनी यूनियन और फेडरल लेबाक अमा सेंबा हाइबसी लेबाक सिंगदुगी याना जे लेफम थोपनी प्रिंसली स्टेट सिंगबु इंडिया के मनुंगदा थमनबा मर्जर एग्रीमेंट अमदी इंस्ट्रूमेंट ऑफ एसेशन IOA ना याना जे ओइनबा थौरांग तौखी अदुबु नमफु अमदी लोंगनम तौरगा लौखिबा याना जे सिंगनी The White Paper on Indian States issued on July 5, 1948 da iram kiba wafamda Manipur Princely State asi strategic importance lay aduna security arrangement da akhanaba miyeng thamba tangai fade haina phungdokhi taseng badi India ge federal model asi 5th 6th schedule reservation SC/ST autonomy gi khudong chaba kanglon khara piraga fazal laga thamba holding together federalism ni USA gumna yanaduna sami nakiba coming together federalism natkide charang naba hana sunabagi liklamda yumfam oirakiba Bharat Barsha or Arya Bharta Laipakni matam amada kanglai pakta Hindu lamboi ba khara laklaga ningthau singda kaksha bi saraga aran balambida dharmagi wangmada Hinduism sandokibana tangdu laitana leizaramba khunai su kangkhong chahanki Hauziksu lining loan, senmit loan, lengak loan, amadi lanmi gi pangal sizin naduna Indian government na kanglai kunaibu makuk mamay ontok na ba honari. Malem gi honglok liba potlam gi itilna ahong bapiri ba kunai amasung wakal loan yekna bagi mapangal amadi makoy gi taushilbu mayok naduna ningka tamba hanjana ba manglom da jangsin ba ngamna ba Pre-Park Progressive Sem kibani haina jerol aduna makatari. India ke loilam oina leirakpana fatre khanglaba mirepta miyam hupchinduna bot kahanba oija oitha kharada miyam ge lengak pangal sinathokpa lalhoba yawnaba mi khomjaba imungdana leikai khupna yum thugaiba drug lalonba singi imungdana bikha nisanba low hingol yolaga constable oiningba pothok puthoktana amasung thabak sudana mingondagi namthakta paisa khomaga achoba sendoi fanghani haina mangak nahanbagi thodok kaya thokli Indian Nes olak naba kanglai furup singi nat laithau lon fizet chakcha lon da totsa naba puari gi sarukta semjal sajalakli development gi thausilda act is policy gi mingda railway changhanduna masing yam khaba Indian macha kayana tampaki mafam singda sin thungna saithokli Indian government gi asigumba lalong singsi mayok naba ngamnaba mapung onya lairiba kanglai furup singi chungsin naba wakhalon integrated mindset ama seminasi Lainga ki mapung oiba party leiraktabagi phibam leiraba India gi manungda thajabat thambagi mahutta haujik ki irei pak asida mipum khupna sokthariba hiram kaya se midyang changhaubo fai haina serol aduna makhatana palli Imphal Police Station ki team amana mamang chahida lokhatpa tongan ba case ahumda charge tawraduna tha asigi tangpun marida New Delhi dagi faraga Manipur da Tangpun tareta puraklaga numit asigi numidangda duty magistrate ta police custody remand prayer tawraduna puthorakibada court na piba bail board furnish tawdabadagi jail da thamlakiba Dr. Makti Haukep ngase bail board furnish tawrapadagi jail dagi thorakraba matung Imphal PS na atopa case amagi charge da amukhana fajinkre mahak ngasi anoba case asiga mari leinana police ki maikai dagi custody remand prayer tawduna amuk puthokadauri Ngarang All Manipur Midday Meal Workers Union ki Secretary Arambam Thoi Chanu, Treasury Kangjam Ibemcha amasung Thongnauzam Sobita ki team amana Education Minister T.S. Basanto Kumar ga unaduna memorandum ama pisiluraba matungda Minister na Midday Meal Workers ngi pifam thokpa taragi honorarium numit kharani gi manungda pithoklagani haibagi thajaba pirakre amasung workers singda lupa listing amagi honorarium piriba asi yamdaba maramna hena pinena ba khanaragani haibagi thajaba su pirakre haidi
यूनियन के माइकैदगी मिनिस्टर दा पिसिनखिबा मेमोरेंडम अदुदा मिड डे मील वर्कर्स सिंगी थागी ऑनरेरियम असी लुपा लिसिंग तरुक पिबिना बाहाइजखिबगा लोइनना हौजिक फावबगे ओइना पिथोकफम थोकलिबा था 15 गी ऑनरेरियम गे सेंफम सिंग असि पिथोकपिनाबा तक्सिनखिबनी मिनिस्टर की माइकैदगी मिड डे मील वर्कर्स सिंग थबक्तगी लौथोकलोय हाबगी थाजबसु पिरखि हाइदि Chief Judicial Magistrate Imphal West Nangarang CBI ACB Kolkata SP da Laikhidraba Ningthauzam Baby Shanami Sigi Matangda Thigatliba Status Report Lakliba Jungi Tang Kuntra Fawbagi Manungda Court Asida Pisilakadabani Haina Direction Ama Pikre CGM Imphal West na Thadorapa Order Amada Baby Shanami Sigi Matangda State Government na CBI da Investigation Gi Damakta Sinaraba Matung Mamang Chahigi Jun Taramatoida Investigation Asagi Status Report Court Service Tobina ba Direction Piba Matamda CBI na Investigation Gi Process Status Report Adu Englishing Ani Kun Mathoigi November Tara Tarukta Pikhalaki Adubu CBI na Pikhalaki ba Investigation Progress Status Report Adu Court na Pianba Fau Day Amadi CBI na Investigation Asida Delay Tobagi Mamitai Maru Oina Baby Shanagi Blood Sample Forensic Science Laboratory Guwahati da Handaki May Tha Khaktada Thari Haina Order Aduda Pali Maram Asidagi Marik Chumba Investigation Ki Status Report Amuk Hanna CBI na Court Asida Jungi Tangkuntra Fawbagi Manungda Yaholaknaba Akanba Direction ACP Kibani Hairi Aroi Bada Maru Bepa Muhanna Pizari Prime Minister Narendra Modi na scheme kayagi matangda amadi beneficiary singa interaction tobagi thoram Manipur da so pangthokre amadi National Award Fanglakraba Thobagi JEO Arambam Anil Kumar bu harau tayam na opagi thoram pangthokre Poni TV ki nungtil gi Manipuri pau mi yeng tabiri basing bu amaka na krumzari